Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau security force na thiba humbagi thabak chathabada tongan ba mafamsingdagi khusu kholai kya phagatpa ngamkhre Churasanpur jila da makhata na pamdaba thodok thoktana ba numit mangani internet service thingjinkhre Pradhan Mantri na ngasi Haryana da lupa koti 18,750 hena sangna paikhatkadaba tongan ba project sing jatra hungani kharagi na sangagani amasung Med Department hairi lebasigi awang nungsu thangba rajya singda hayengdagi paksana nongchuragani Raja sida thokliba irang asi laksinaba paikhalakpa khongthangi makha tarakpa oina security force na thiba humbagi thabak leptana sathari khongthang asigi saruk ama oina ngarang kangpok pijilagi boljangdagi meter 2 lom satlaga leiba kobru singdagi khusukhulai sing phagatki Police ki pauna hai ngarang ayuk pung 3 rom taba matamda kangpokpi district police amadi Assam Rifles ke punba kangbu amana boljangda thi humbagi thabak sathabada khusukhulai sing asi phagatkibani phagalaba khulai sing adugi manungda magazine ga loinaba SLR ama 9mm pistol ama number 36 ki hand grenade ani 7.62 gi kapayariba maru tara yauri amaromda Imphal East District Police amadi CRPF ke punba kangbu amanasu Lamlai Police Station ki manung chanba kangla sangom sangda thiba humbagi thabak chathaki loinana Thawal District Police na yaripok sifaida lekai da thiba humbagi thabak chathaki adubu mifami punamadi khulai phabagi paudi leite Raja sida thokli beirang sida State Force da leiba kuki personnel amana kuki khulai paiba single lemina duna nongmai kapna ba yawbagi video ama viral oirakhiba aduga mari lenana Police Head Constable ama suspend tawkhre Thawdogasibu yaningdaba phongdoktuna ngarang numidang yamlaba kuki miyamna SP office da thomjinduna amangta thohankhre miyamgi irang adu laksinaba mafam adu da leiba security force singa tear gas cell rubber bullet amadi live round kya kapki Thawdog adu da miyo ema sikhi hairi Ekogi Churasanpur Paumi Francis Songate na hai sireba miyo edu hojik mokta leiri hojik jila asida makhata na pamdaba thodok thokpagi paw leite Churasanpur jila gi SP Sibanan Surbe na thokiba order mada haukiba February 13 da Churasanpur District Police da Head Constable oiba Samlal Paulan na village volunteer singa loinana khulai paiduna leibagi video ama viral orakhiba aduga mari lenana Assam Police Manual gi rule humfutaruk part 3 gi makhada departmental inquiry sathakre loinana makhata ba order mathoktriba phawba head constable asi suspend tawre SP gi ayaba yawdana headquarter thadoktuna satpa yaroi hairi maragasida ngarang numidang Churasanpur da thokiba irang adugi makha tarakpada mafam aduda pamdaba thodok thorakpa amadi social media da irang thorakpa yaba paw sandokpa thingnaba khongthangda internet service thingjinkhre Athing basi numit mangani legani haina Manipur Sarkar gi Joint Secretary Home na thokpa cherol amana hairi Bharat Lanmi amasung Assam Rifles na Operation Sadbhavna gi saruk ama oina Technopal jila gi Pilaijang da lemna layingbagi kem ama pangthokre kem aduda more gi akoibada leba khul 12 gi khunja chamanga romna layengki Assam Rifles na Churasanpur jila gi Jau khunongda Ayushman Bharat scheme gi matangda miyam punna khangminabagi thorom ama pangthokre thoramadu Maru oina sarkar na miyam gidamok paikhaliba yaifa thorangsing mipum tingna khanghanaba pandamda pangthokpani amaromda New Kaithelmanbi Police Station gi OC yauna Leimaram Relief Camp ki mera paibi gi lusingbasing sangakpam mera paibi Tuijang gi Youth Club ki mihusing North AOC gi Transport Association sing hapta kangjebung gi dukan mapusing Sangaithel gi CSO singa hojik leriba Manipur gi tangdu leitadaba phibam asiga mari lenana khananainaba mifam pangthokre Petrol pump sing asidagi numit humni thonglo lingai manungda akanba pressure lakpa tarabadi makhata na thonglon khigani hairi ngarang Imphal da pangthokiba Manipur Dealers of Petrol Pump ki apunba mifam amana petrol pump sing thonglon bagi wareba si laukhibani tabiriba pawse Akasbani Imphal dagini Pradhan Mantri Narendra Modi ngasi Haryana gi rewari da satkani maki khongsat asigi manungda lupa koti 18,750 hena sangna paikhatkadaba tongan ba project kharagina jatra hungani kharagina sangagani loinana Biksit Bharat Biksit Rajasthan gi tharomda video conferencing gi khuthangda Pradhan Mantri na wangangani Raija dugi oina su lupa koti 13,000 henbagi project sing sangaba yauna project kharana jatra hungani
प्रोजेक्टसिंगी मनुंगदा अर्बन ट्रांसपोर्ट हक्सेल रेल अमसुंग टूरिज्म सेक्टरसिंग याउरी गुरुग्राम मेट्रो रेल प्रोजेक्टसु प्रोजेक्टसिंग असिगी मनुंगदा अमा ओइरी मसी चौराकना लुपा कोटी 5,000 समरी यांखै चंगना पाइखटपने किलोमीटर 19 मखाई हेना सांगबा प्रोजेक्ट असि मिलेनियम सिटी सेंटर दगी उद्योग बिहार फेज 5 फाउबो समनगनी अमरोमदा प्रधानमंत्री नरेंद्र मोदी नंगसी विकसित भारत विकसित राजस्थान की थरोमदा वीडियो कॉन्फ्रेंसिंग की खुतांगदा वांगांगनी थरोम असिगी मनुंग चना प्रधानमंत्री न लुपा कोटी 13,000 हेना संगबा तोंगान तोंगानबा प्रोजेक्टसिंग की जात्रा होनगनी प्रोजेक्टसिंग असिगी मनुंगदा लंबी रेलवेज सोलर एनर्जी पावर ट्रांसमिशन थकनबा इसिंग पेट्रोलियम अमसुंग नेचुरल गैस याउरी केंद्र सरकार की लुचिंगबसिंग अमदी लौमीसिंगा अहुमलक सुबो ओइना फंखिबा मेफम मसी चंडीगढ़ लोइसिनख्रे मेफम अदु चौराकना पुंग 5 रोम चथखी केंद्र की लौ सिंगु मंत्री अर्जुन मुंडा न हाई लौमी सिंग फमिना खिबा खननैनाबा मेफम अदु अफबा माइकैरोमदा ओइखी मांगना पाउमी सिंग द हाई मखा ताना खननैनाबा मेफम लाक्लिबा नोंगाइजिंग निमित्त पांगथोखनी तेलंगानादा राज्य सभा मिखलगी दमा कांग्रेस दल की मिरेप ओइना हानगी केंद्र की मंत्री रेणुका चौधरी अमसुंग तेलंगाना यूथ कांग्रेस के हानगी प्रेसिडेंट एम अनिल कुमार यादव की मिरेप से पिसिनख्रे मिखल असिदा रेणुका चौधरीना मरीरकसुब ताम ओइना अमसुंग अनिल कुमार यादवना अपर हाउस दा अहानबा मिरेप ओइना पुथोकपनी राज्य सभा मिखल की दमक बीजेपी की मिरेप मरी गुजरात की गांधीनगर दंगरांग मखोई की मिरेप से सिंग पिसिनख्रे मिरेप सिंग अदुगी मनुंगदा बीजेपी की नेशनल प्रेसिडेंट जेपी नड्डा गोविंद भाई धोलकिया जसवंत सिन्हा परमा अमसुंग मयंक नायक याउरी केंद्र की सोशल जस्टिस एंड एम्पावरमेंट के राज्य मंत्री प्रतिमा भौमिकना प्रधानमंत्री दक्षता और कुशलता संपन्न हितग्राही योजना की मखादा डिसेबल ओइरबसिंग स्किल ट्रेनिंग प्रोग्राम ngarang silongda hudokre thoromadu composite regional center for skill development rehabilitation and empowerment of persons with disabilities silong na sinbani med department hairi leba sigi awang nusup thangba raija singda hayengdagi paksana nongchuba amasung untaraba yai pawasin hai nongsup thangba himalaya gi saruk singda lakliba nongaijingdagi akhak arau amasung len yauna nongchugani बिहार अमसुंग उड़ीसा हयेंदगी अयुकी मतमदा लेसिल कुंगना थागनी हाइरी मरासिदा दिल्ली दंगसी मयाई उरप चांगदा लेसिल थारी ngarang शहर असिदा इंगबगी चांग सेल्सियस डिग्री 9.9 ओइखी सेंट्रल पोल्यूशन कंट्रोल बोर्ड की मतुंग इना ngase युपुंग थरेता शहर असिगी एयर क्वालिटी इंडेक्स की चांग सनी हुंबुद्रा हुंदोय ओइखी एयर क्वालिटी इंडेक्स की चांग सनी अमदगी चहुम फावबना मोटपगी चांग वांगबा चहुम अमदगी चमरी फावबना यामना मोटपा अदुगा समरी सुमना अमदगी चमंगा फावबना का हेना नुंगसित मोटपगी चांगनी हाइरी पाकिस्तान की हानगी प्रधानमंत्री इमरान खान की दल पाकिस्तान तहरीक इंसाफ पीटीआई ना दल की जनरल सेक्रेटरी ओमर अयूबपु लेबाक अदुगी प्रधानमंत्री की मिरेप ओइना लाउथोखरे ममांग सेउल पांगथोखिबा मिखलदा इमरान खान की कांगबु असिना सीट 32 फंगदुना ख्वाइदगी मसिंग यामना भोट काखी अदुमोइनमक मखोइना सरकार सेंबा ngamdan लेरखिबनी अमरोमदा PMLND प्रेसिडेंट साहेबजाद शरीफपु दौलसी की प्रधानमंत्री की मिरेप ओइना खनख्रे अरोइबदा मरोइबा पाव अमुहन्ना सिक्योरिटी फोर्स सिंगना थीबा हुंबगी थबक चथबदा तोंगान तोंगान बा मफम सिंगदगी खुसु खुला क्या फागत पंगमख्रे चुराचानपुर जिला दा मखाताना पामदबा थौदोक थोक्तनबा नुमित मंगानी इंटरनेट सर्विस थिंजिनख्रे प्रधानमंत्री नंगसी हरियाणा दा लुपा कोटी 5,750 हेना संगना पाइखकदबा तोंगान तोंगान बा प्रोजेक्ट सिंग जात्रा होनगनी खरगिना संगागनी अमसुंग med department hairi lebasi ki awang nopsup thangba raija singda hayengdagi paksana nongchuragani pauloi jare